Meerangdo ngihak nokduna Leisnabu yenglaga hairi angang kaidi Leisnana leirambani kadomda thokrabano khangdi Meerangna exam di loikrene malemsi makakari donsige Leisnana khangdi da sir manadi imana masangamdadana adum leibasi ubada nungaitabra khangdi medical line da change hairi Meerangna adu phare kaidorage sumai dorasi anima coaching thabirasi anima next year da exam pihalase Leisnana is sir amasidi yaroi asimadi makatam thani kana haribani Meerangdo noglai adu faigainu fare ai dorage Leisnana I kari tawdeba Meerangna yam pet angkano Leisnana noklaga tapna hairi wariyama layese Meerangna kai warino Leisnana bobogi mamana aibu hainaba laklami adu tabada Meerangdo phingalai kare aduga nangna nokliduna karige nachindu thugairana Leisnadu suktorai wagamta tamoide sakta yam nusiroidori Meerangna nangna no inadro wariyamdu nganglaga Leisnana fare to Meerangdo taptharaga hairi fagi tawne hairose Leisnana ngamde ngamnado puro nayum jalo Meerangna ya taline mase Leisnana saurapna khumlai imana bobogi mamada luhongbado yararoi ngamnaroi haikre haige tawraga sarna yare aingondaga amta kobirakano wa mapungphana tadingaida hekta phingkali Meerangdo hojiktada noklai aisu sumlaknabani kaino bobodi pawamta pharokdro nongonda Leisnana pharoktre adu numitudagi pharoktre Meerang amukasu noklaga laose ai thenge angang khaisu yorokte lao hairamlaga gamladu thangdokpa hokre adubu magi makoktadi wakhalama khankre nahan kai adu kan honaramlaga khudakta chaplep khini haibasidi oidra wane atai aigi yeknabadi aina mabu khangba ngame adubu masimadi maithongda noklaga manungda hu phumba ngangni mashi laina khanbadi sungya yadre sumang yaroppada mamai bema sanaraidu mangolda phamduna leirami Meerangna mamabu ubada noklai sanaraidu noktraba yadaduna noi aduga hairi o adu khalabra Meerangna hoima sikakta nati ataisu yauri hainaringaida Leisnana su puthorai tanjaduda angang anidusu lai yaifana Meerangbu aduki matik pamsei Meeranggi attitude si magidi apambini hek ubaga karimata khantadana kaurai kaka laira Meerangdu phat onthoklaga yengi noklaga khumlai hoine noyani di kai chaluiba malemna amok nokfet tawna khumlai aswai fau sum thoklubane maming kaufam khangdre malemdu sanaraina tapna hairi chaga londrabaro ibema noibo Leisnadu Meerangda haifet yengi Meerangna khumlai ima masigidi tharoge thengkradi bera karani
mathang lakpada thage. Sanaraina, oo, phare phare. Leisnana, bungo, now, gamla singsi gari ta hapsi. Malemna, hoije. Ani du jangduna gamla singdu puthokre. Yaimranna, ima, adudi ayamu thokrage ko. Sanaraina, hoi hoi bungo, jeksinna chatlo. Yaimran momon nogduna, hoi ma, leisnada amuon silaga, ay thokrage, imaga leoronang. Hairamlaga thokre. Gari manakta angang ani lerambaduda Yaimranna noklaga hairei. Hema, kaidore noini de. Yaifana, kaka, gari hangsu hangdana. Yaimran noklei. Oho. Sodu putoklaga gari gi thongdu hanglaba matung gamla singdu hapkatlei. Yaimranna hairei. Horen ay call dorke na jeda. Nabani call pairo. Waruba nganagadabale. Yaifana, kay wano kaka. Malemna chairei. Horen adum khangdo natro nang ngamako. Yaifana, hangbaya drabodo. Yaimranna noklaga. Yare yare to. Noyanigi maramda wakra ngangnadaw lay adugini. Ado hozikidi ay thokrage ko. Anidu pulapna. Hoy kaka. Yaimrandu anidu na kaka haibadu taraga panokta nokningi. Anidu su kawfam thokte khanglabasu haina krabanina adum kawi. Nakalamaromda lupa lakun marigi senfamna nalabada kokilga ningtamgado subolda laktuna matha saba pumba haitarare madu tabada subolna fanduna hairei. Tha ahumgi manung hari natro. Kokilna, mane, tha ahumgi manungdani. Subolna tikhatana noglai. Adu ubada ningtamna hairei. Karino nang na aikoina asuk matha sarakansida nokhalaiduna. Subolna, adubu kayam luba potno. Tha ahum haisi sangkraba matamnini. Adugi matamduda mahakari oini khangba natene. Sirabadi kanada kaidobagi sel thiruni. Noi sidiba. Kokilga ningtamgadu yengnei. Kokilna hanglai. Karamna hatkani. Suboldu amuka noglai. Kaino, hatpabu kamdongna haisibo. Nomaina afang mafamda kapthatlaga hatkadongni kaino. Anidu momonoi. Adubu ningtamna amuk munna khanduna hairei. Adumak tawba tare. Adubu thabaksi subol. Jeksinsi. Aikoina yam tarai tarai khanbadi yaroi. Yaimran hairiba angangsi kanano karino aikoi loinamakna fazana khanglibani. Subolna, hoi, handakti khutha amukta loisingadawni. Sohenba yadre. Amuk hanna hinganba yade. Yaimrangi chapter si sukta tasinkrasi. Makoigi waridu manakta leriba dhamkasu tari. Wangangbada maron mari sengdrabasu haraubagi feeling dudi phawanina suruk kaina noglai. Ahumdu mangonda yengi. Kokilga ningtamgadi ihai hainade phibamduda. Adubu suboldi noklaga hairei. Tazo, nanauna tachaugi laman soidana singani. Karimta warunu. Ningtamna noklaga hairei. Aikoigidi lakun maridu manghaudraga lore. Atai mi hingba siba aikoi khangde. Subolna, adudi kaidongai kamdausi haiba. Kokilna,
Adudi nang nakok leplodana. Subholna adudi magi yumdagi khara thodoraklaga laiba lamhangtuda hekta hayeng tawrasira. Kokilna hai adudi yaroi. Sumai tawrasi. Laima khongda magi meeting ama mathang haptagi sabol sinumita laibani. Aina akupa pau phanglabani. Maduda hekta tawrasi. Aduna best tarani. Subholna fare adumai tawrasi. Numitu akhoi nama hatlaga hat natraga jail changlaga chang ama tawrani. Yaimranna malem amadi yaifaga kupna wari saraba matung malembuna medical gi coaching than birami adubu yaifadi madu tawning de haiduna subject sunaba makhaigi yaimranna tuition tawalami madu chumna tawan banate sel haisilaga matomdagi special oina oja neklaga tawalami leisnana phana thinglabasu yaimranna napada haplamde Sanathoi wama ngangpham sukhang khangdre mana khara nganglurabasu yaimranna nokpunok silapo kebu kesilapo gyanama hektade numitu yaimran magi juice production chatpa handari haibadugi matangda wakan na khanaribani leisnana call tawrai adubu paiba yadraduna paidre message ama thazalai call ga paidine aina pangna torokpasu nataba nongphado torokpasida Yaimrandu message tu lona paraga lona noi ibohalga ataisinga wakan na khanari sin tawkraga reply halaktabaduda leisnadu amuka tharai usitini durbasase adudabu sarbu kanai nupina yabidoino niva sitabidu mangaire Yaimrandu adu ubada mamit thaklang thoi machinda soli kayada usitrinone mase reply hange tawbada member amana wang hangsilaktana amok hanba yadaduna lepe leisnadu somda Yaimran thabak silamgani khanglibani adubu masu khaigeba ma yauna khairibani amuka tharai ikoi yaifagi oza maraksida masak fasabam yauri handaki message simadi Yaimran ting sokre mana tawridu ngasaidagi ibohalna uribani Yaimranna reply pi kana khangnidana ama sindoke kanano sadhairo nang siningdradi leisnadu somda nokpada mathanta pukli paire message reply halaktabaduda Yaimrandu prok hekchai ibohalna mayamda haiduna meeting du samjinkhre mayam chatkadabagi hawgatnaduna thongnakhre ibohalna hairai ai coffee loruge sir Yaimran khomde mobile du paiduna suktoklaga yengli ibohaldu noklaga murum solaga thokre handak matangsida thabak kasi loi mutlu haiba leiri Yaimrandu message ama mukthai angang kapke haurese handaksu halakte Yaimrandu I kamandana call tawi leisnana kaglai aduga message ama tharai ho ozanu pima chemistry gido haibani pelabani aidi sargi tawadabada tawro aisu phisurugeba Yaimrandu momonoi aduga reply hali somda thabaka tofom khangdagai koksa halaga nangna domda harauzaribanine soinau fare sururo aisu thabak tawge ko leisnadu somda mathanta momonoi haibaga tawbaga Yaimrangi leimakhongi meeting du yaurakle Yaimrandu chatnabagi sem sarami
Yam thazadana ngasisi mahak ka ama hena momonoi. Aduga nahankay gari ani hehek chatpadu ngasi gari punna ahum purami. Amadana ibohalga magatongi. Amadana Gopalga Asoka atay angang karagatongi. Amadana Theboga Boychaga atopa magi angang singatongi. Makoyna meeting yaururaga halakke haiduna garida kakatnarakpadu mami taure. Yaimranna harai. Taiwan garidu ay tauge. Ibohalsu thawale. Mana haibadagi magi garina mamang thaduna lai. Aniduna matung inarai. Boychanadi mana mamang thangge kana mahaibani. Adubu Yaimranna yaba kauba laitre. Sumlakpada mi khara latpalam hangduda numidang mamlakpaduda gari khamlaga mi khara laptakna leibadu urai. Yaimran bhab hekta tai. Madu hek ubaga Yaimrandu noklai. Tasengnamak yam nokningna noklakpani. Ibohaldu magi mawongduda ngagle. Ibohalna kidore sir. Yaimran adum noklaga haidai. Khangdida Taiwan aidi panagadababu talle. Asuk pangna thabak tawba aina khaluri mayamduga. Ibohaldu hausiksu bhab adum taade. Khudakta Yaimranna Boychaga Gopalgada gari bek halu haiduna signal pirai. Yaimran araiba mi nate. Piklingaidagi asuk chawbo bharsi purakpagi train tawduna lapana masa yam cheksili. Khudong thiba matamda pakhatba haite. Hena dum tapthaduna nokpo misakni. Mainsi khudong thibagi ayamba matamda kuloisanba yam hai. Magi misingi marakta mana khwai thazaba misingda khudong thirakpa matamda wangangdana sizinaba magi sign kiyamarum thami. Khwaidagi tung thanglakpa Boychana bek fana sangna hallaga call tawrai. Gopalsu Boychana hankibadugi matung ina halai. Boychagi call du Yaimranna paikhalai. Yaimran yam tapthana garidagi kanamda kumthalakano. Nasa-nasagi khulaising sato. Tauriba thabaksingdu suknatagi minute ahum marida loina tawkhibani. Somda Yaimranna amadi magi mising kumtharakadra haina ngairambasingdu garisingdu maningda phat hankibaduda changaknakre. Subolna harai. Hoy kapsillo. Mayamdu changdana nomaidu hekta gyanmin tadana kaptharai. Adubu mamang thangliba Yaimrangi garidu bulletproof oibana karisu thoina sokpo oidre. Adubu thangnaba mikupta magi kangbudu managa hanba nangdringai hekta kapthanarai. Asongi kangbuduna gyanmen tadana kapsilakli matik songi angangsingdusu marin khaba ngakta oibana hekta arebi thadana kapnarakle. Madugi tanjadu lauraga Yaimranna asomdagi kaplakliba misingdu kupna yenglai. Subol ningtam kokilna mangthari. Yaimrandu momon noklai. Mana nokpadu uraga ibohaldu gyan swai mangi. Yaimranna harai. Taiwan Subolsi hana muktang lautharabadi irangsi faniyam nemnise. Ibohal wangangde itak takatna Yaimrandi yengi. Ngasay kay kapa yauramdaba Yaimrandu nipan suba minutuda ahanbo oina magi revolver du aim tawrai. Aduga amuktang kapkibada khangaude Suboldu tuthakre. Kadaiwaida panbano haibadi khangdre. Adubu tubadi tukre. Khutsumbada mapan naidi hainariba Yaimranni. Paknadi kapte. Adubu amumu kaplakpadadi suksoi soide. Aim tawriba midu kenbana hanbini. Haibaga tawbaga Subol tukibaga mayamdu garida pan chokatuna paikay thawkre. Yaimrandu swarma pima hondoi. Aduga magi misingda amu thawgalo haibagi signal pirai. Asumna makoy yumda halakle. Bahay hek halakpaga masama uhana iru sisitnana luthoknay. Yaimransu iru luba loiraga balkanida famuge haiduna thoklai.
Kanagi, Thebo, Boicha, Gopal, Asok, Ibohal, adagi ngasigiduda yauruba angang pumnamag magi nakta loina laktuna lepa yaw phamba yaw taurare. Yaimrandu ngasidi wangangde mayamdu phagi jogai taunare. Masu adum nogli. Thebona piba coffee dusu thakli. Thebona hana hore. Ngasidi tiinay kaino. Ngayhakti aidi Hollywood ki action film da isa yaure sini. Aina khalisi. Aina fazana nay khaibani. Aina kapada moi chinkibani kaino. Asokna. Maruduna amuktang yesila adi action film du loirakpada singlay ba chatnani. Thebona Chatuada mathong maram khangdaba noi mayamna ai sianing basi sianing khrapwani nawasu amta lobideina. Ibohalna hai khangde hai de khangde Thebo nang sibu karino ne mayamdu loina noi. Ibohalna makha tarai akhoi sarna lan manungduda panukta nokpaduda aidi gyan ama manglabani. Thebona aidi action film yaure khanbasi war loira matungda khalakpani dairandi war manungdei adum khalabo haisibo. Boijana khangta thalai. Hojikta action film yaubagum nangna naidana chenkre hairambaduna amuk loiraga khalakpo oiraba. Thebona same to same ni wa makha tarakano akhang hai sanu. Ibohalna thasadana phagi taurai. Khangdebo Thebo madura kaino noi dairansi ngasidi onok tek nokre. Yaimrandu noglei. Isana sinba plan mai pakladi nokpatabani kaino ni noibo. Mayamdu mangonda loina maya karaga yingai. Mayamdu ubada Yaimranna thausadana hangai. Karino Ibohaldi bhabtari mabukta solai. Gyan mamlaba Thebona hanglai. Kaino haise dairan. Yaimrandu nuglai. Laimakongi meeting aina sinkibani kaino. Nungdang mamlaga lakpasu aigi plan ni. Aduga kokilda laimakongi aronba pau fangan kibasu aigi plan ngaktani kaino. Mayamdu loina ngakni yengli. Ibohaldi momo noklai. Thebona khangang hanglai. Kaino haisibo kokilga ningtamgana kamaina. Yaimranna hangrabone nangna maronama mamangda aina cheksinhaudabagi thokriba thodokduna nang amadi taivan chokibadu ai hausi fabu kaudri. Mayamdu ingangagnare. Thebona amuka hange taubada Gopalna thalai. Lao chasi ai haigi lao wari loina saranga pothasarasani lao loina ma. Gopalna mayamdu loina puthokduna thokre. Ibohalga Yaimranga khakta lehaure. Ibohalna tapna hairei. Kokilga ningtamga kamdongni. Yaimranna madugi plan engonda fasana lay taiban hayeng nongalaga taurasi masidi yam ware. Ibohalna fare fare adudi pothabi hauro. Ibohalsu thokre. Yaimransu imungda sangai. Aduga famungda kakalaga momon noktuna Laisnada call taurai. Laisnasu paikhalai. Hello? Yaimranna kaidore call message loi chupchapta laikhrisibu kaino. Laisnana hima sarna yamluba meeting ama chatkani hairamidudi. Yaimranna Hose halasidi. Laisnana hosik pudi halaya haiba aisu khangena. Yaimran noglai. Laisnana itap tapna hanglai.
Wabra? Kaisu asoy ngam yaudaba natro? Halaise, thingmali. Yaimranna noklaga khumlai. Kari asoy ngam no? Sinri anaiba fasa ngakta ure. Aidi nang miss tawbada amuk toiba. Leisnasu noklai. Is, kuhay gadi yam nagamali. Yaimranna kanadese thamoy sikai gadaba wakara hairose ngasai khonjel tadribani ai nangi. Leisnadu noklai aduga fagi tawrai. Thamoy sikai gadaba. Kari haisige? Video call tawrake? Yaimransu noklaga khumlai. Sigare aigi rulari masak udore. Leisnadu noklaga thamkre aduga video call tawrai. Yaimranna noklaga paikhalai. Hek paikhatpaga laknarai. Hai kaino lipstick ka yam tawramisina. Leisnadu ingangai marai tawrai. Kanai lipstick no ai taidi. Yaimranna ai nupisi oidabaga nganglene. Mascara gasu tawine. Leisnadu khoidau sawgalai. Sir, mascara lipstick taibi kana thingnaraklage aingonda lilisiba ai sawrakani. Yaimrandu amukasu noklai. Ado nangi wakaldo yai. Leisnana kay wakal. Yaimranna ay halakpada kiraga leirambay wakaldo. Hayangway luhong matungdasu maduy wakaldo adum laigadawni. Leisnadu suktorai sausanaraga harai. Mi hoy ay lipstick pudi karasangi. Ado ay mascara taydi habani. Yaimranna loina haidorese. Leisnadu suktokduna saurai. Adu uraga Yaimranna pena noklai.